Hello, mayam bukurum jari ahan mamaktada. I have Ming, Dr. Ngangbom Chantikumar Mitay. I have Taiwan Taipei da English ki professor amana laijabani. Ngasi hojik iramdam kanglai pakta oiriba COVID-19 gi ani suba laichatna nahaliba sialiba kudamon harabada longmuda changwa chatruk nahaliba loinana mioi tarakun leptana sialiba pibam masida aikoi khudingmak iramdam kanglai pak ki yengduna irei cha sing yengduna angongamba mateng pangba haibse ikoi gi ithawni khanjai hojik paliba lenga asi BJP ni Congress ni Communist ni haibigi koi gi apik bo wakhalon adu thadok laga matau karam na ikoi angongamba mateng pangsige haiba mai somda onchinchi aikoi leiriba Taiwan da leiriba isamak amadi inau jenta amadi akoigi mahiroi iramdam kanglai pakti lakpa mahiroi singa punchinduna iramdam kanglai pakta oiriba phibam asida akoina karigumba khara mateng ta oiriba su pangnam haiduna Taiwan dagi akoi facial masks asi leiduna iramdam Manipur da tharasi haiduna akoi si warep launare aduga ehaki maikai dagi ngamjaba yamdana lupa lak amaga lichin kuntra su ayhaki maikai dagi puthokchare masigi mathakta koigi inau jenta amadi iramdamgi mahairoi singna su makoi na ngamjaba senpam puthoktuna koigi Taiwan da saba apaba max asi leiraga koi iramdam kalai pakta thasi haidana koi kanna hotnari punchinduna ngasi megi tang trying pan Manipur ki COVID-19 second wave lakpagi yamna sathiraba fibam si yenglaga aihaki taraptagi su angamba mateng khara ki Manipuri mahiroi sing lairi sing ko punchilaga Manipur da marks laga Manipur da thaji na tori yo aihaki taraptagi lupa lising Taiwan gi lupa lising yangkai khak Indian money dahar gati lupa lap amaga lecing kuntra thaji na tori amiga bani lupa lap amaga lecing kuntra India gati Taiwan gi money haragana lupa lecing yangkai sina haki tarap tagi aduga moi mahiroi sing amadi atei karaj khomjal laga punjal laga Max lising kun mga kuntra mong lain na ba na honari Taiwan da na ikiloy na di maming matang sida hak na thamjaning bati malengi mafam kaya da leiriba iramdam dagi horkiba nungsiraba koigi irei cha sing itin naw sing iche chel sing punamaksu iramdam kanglai pagi phibam masi yang biduna angangomba mateng pangmina si haina lap laba Taiwan dagi no lukna paujen jari thank you thagachari jai faminarasi